AGRO दा mayamna yam toina hangbirakpa kanagumagi yumda akhoi ma haina khangnaba bed bug aduga sangona chingba sa san loiba yengona chingba mafamsingda ka hena haying tongba amadi kanagumagi yumda Leisou ka hena sogalakpa akoina pamdaba mafamda amadi ukhongda karida akhoi Suum haina khangnariba tin singdudagi yam laina ngakthokpa ngamba loinana yumda thajariba kitchen garden amadi Leisou singda enjang napi hai lai na chingba singda white fly brown plant hopper jessit aphids na chingba tinkup makhat khudingmak manam sungnam namdana yamna laina manghanba ngamba hida amakha emyamda kudon tamjabani hida adudi Indotop hariba hida asi manam namdana akoina haiba mathakta panjagiba problem sing adu yam laina manghanba ngamba hida makhalamani hida asi supnagi ising liter amada supnagi gram ama ki changda khatang hapiraga yam laina kapthokpiba matamda mathakta panjagiba khudong chadaba nungaitaba mayam singdudagi yamna laina ngakthokpa ngamba hida amakhak mayamda pujarakpani